ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯄꯣꯁꯠ ꯑꯃ ꯊꯥꯒꯠꯄ ꯃꯇꯝꯗ ꯃꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯅꯠꯇ꯭ꯔꯒ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯀꯥꯏꯒꯗꯕ ꯃꯆꯥꯛ ꯌꯥꯎꯔꯕꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯕꯨ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕꯒꯤꯗꯃꯛ ꯂꯣꯒꯤ ꯆꯩꯔꯥꯛ ꯂꯩ ꯍꯥꯏꯕꯁꯤ ꯀꯥꯎꯗꯕ ꯐꯩ ꯍꯥꯏꯅ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯑꯦꯗꯤꯁꯅꯦꯜ ꯑꯦꯁꯄꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯑꯦ ꯔꯣꯃꯦꯟꯗ꯭ꯔꯣꯅ ꯐꯣꯡꯗꯣꯔꯛꯂꯤ ꯋꯥꯐꯝ ꯑꯁꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯔꯨꯔꯦꯜ ꯂꯥꯏꯚꯂꯤꯍꯨꯗ ꯃꯤꯁꯟ MSRLMꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯣꯇꯁ ꯀ꯭ꯂꯕ ꯍꯤꯌꯥꯡꯂꯝ ꯃꯌꯥꯏ ꯂꯩꯀꯥꯏ ꯑꯃꯁꯨꯡ ꯂꯣꯌꯥꯉꯥꯝꯕꯤ ꯚꯤꯂꯦꯖ ꯂꯦꯚꯦꯜ ꯐꯦꯗꯔꯦꯁꯟꯅ ꯁꯤꯟꯕ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯂꯤꯒꯦꯜ ꯑꯦꯋꯦꯌꯔꯅꯦꯁ ꯀꯦꯝꯄꯦꯟꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯂꯣꯇꯁ ꯀ꯭ꯂꯕꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯗꯨꯗ ꯔꯣꯃꯦꯟꯗ꯭ꯔꯣꯅ ꯍꯥꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯅ ꯑꯉꯛꯄ ꯐꯪꯅ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯑꯃꯁꯨ ꯊꯣꯔꯛꯇꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯁꯤꯖꯤꯟꯅꯔꯤꯕ ꯄꯨꯝꯅꯃꯛꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯦꯛꯁꯤꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯕꯨ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯔꯕꯗꯤ ꯂꯣꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯂꯩ ꯍꯥꯏꯕꯁꯤ ꯃꯇꯝ ꯄꯨꯝꯕꯗ ꯅꯤꯡꯁꯤꯡꯕ ꯆꯨꯝꯃꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯔꯤꯁꯣꯔꯁ ꯄꯔꯁꯟ ꯑꯣꯏꯅ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯐꯥꯔꯁꯠ ꯀ꯭ꯂꯥꯁ ꯀꯛꯆꯤꯡꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯇꯔ TH ꯔꯘꯨꯃꯅꯤ ꯑꯃꯁꯨꯡ ꯆꯤꯐ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯊꯧꯕꯥꯜꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯇꯔ ꯃꯩꯇꯥꯟ ꯀꯩꯁꯥꯉꯝꯕ ꯃꯥꯡꯕꯝ ꯆꯃꯨꯅꯥ ꯑꯃꯗꯤ ꯂꯣꯅ ꯄꯤꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯔꯤꯜ ꯆꯨꯝꯕ ꯋꯥꯐꯝ ꯀꯌꯥ ꯊꯝꯗꯨꯅ ꯃꯤꯌꯥꯝꯕꯨ ꯋꯥꯈꯜ ꯇꯥꯍꯟꯈꯤ ꯑꯩꯈꯣꯏꯅ ꯄꯨꯂꯤꯁꯇ ꯗ꯭ꯔꯒ ꯆꯥꯕ ꯐꯥꯔꯦ ꯅꯠꯇ꯭ꯔꯒ ꯂꯩꯀꯥꯏꯅ ꯐꯥꯔꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯐꯨꯕ ꯆꯩꯕ ꯇꯧꯕꯒꯤ ꯑꯃꯔꯣꯝꯗ ꯑꯗꯨꯅꯁꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟꯅꯁꯨ ꯂꯧꯕ ꯃꯊꯧ ꯂꯧꯕꯤꯒꯅꯨ ꯃꯦꯟꯂꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯅꯤꯁꯥ ꯆꯥꯕ ꯃꯤ ꯂꯩꯔꯗꯤ ꯂꯩꯀꯥꯏꯗ ꯂꯩꯔꯗꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯦꯁꯇ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯍꯌꯦꯡ ꯃꯥꯒꯤ ꯃꯁꯥꯒꯤ ꯐꯥꯔꯁꯠꯂꯤ ꯃꯥꯒꯤ ꯁꯦꯐꯇꯤꯒꯤ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯃꯁꯥꯒꯤ ꯍꯦꯜꯊ ꯌꯧꯔꯒ ꯍꯦꯜꯊ ꯌꯦꯡꯉꯒ ꯃꯥꯁꯦ ꯍꯥꯟꯅ ꯁꯦꯟꯇꯔꯗ ꯃꯥꯁꯦ ꯂꯥꯏꯅꯥ ꯅꯥꯔꯕ ꯃꯤ ꯑꯃꯅꯤꯀꯣ ꯍꯥꯏꯔꯒ ꯃꯥꯁꯦ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯁꯦ ꯀꯣ ꯗ꯭ꯔꯒ ꯑꯦꯗꯤꯛꯁꯟ ꯍꯥꯏꯕꯁꯦ ꯑꯁꯦꯡꯕꯗꯤ ꯗꯤꯖꯤꯖ ꯑꯃꯅꯤ ꯂꯥꯏꯅꯥ ꯃꯈꯜ ꯑꯃꯅꯤ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯃ ꯆꯪꯉꯤ ꯑꯩꯈꯣꯏꯅ ꯃꯣꯏꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯨꯔꯥꯟꯕꯅꯤ ꯑꯗꯨ ꯇꯧꯕꯅꯤ ꯑꯣꯛꯇꯕꯅꯤꯅ ꯌꯦꯡꯉꯒ ꯊꯕꯛ ꯇꯧꯔꯒꯗꯤ ꯑꯗꯨꯁꯨ ꯑꯃꯨꯛ ꯌꯥꯗꯕ ꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯈꯤꯇꯪ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯗꯨꯅ ꯁꯤꯒꯤ ꯇꯣꯄꯤꯛꯁꯦ ꯌꯥꯝꯅ ꯁꯥꯡꯈ꯭ꯔꯦ ꯑꯗꯨꯅ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯕꯠ ꯄꯨꯂꯤꯁꯅ ꯀꯩꯒꯨꯝꯕ ꯁꯦꯟꯇꯔꯗ ꯊꯝꯍꯟꯅꯤꯡꯕ ꯃꯤ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯃꯇꯦꯡ ꯗꯔꯀꯥꯔ ꯇꯥꯔꯒꯗꯤ ꯑꯦꯅꯤ ꯇꯥꯏꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯦꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯄꯥꯎ ꯄꯤꯕꯤꯔꯣ ꯑꯩꯈꯣꯏꯒ ꯑꯗꯨꯝ ꯈꯨꯠꯁꯝꯅꯔꯒ ꯊꯕꯛ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏꯁꯤꯃ ꯑꯩ ꯑꯩꯈꯣꯏ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯒꯦ